ꯐꯖꯕ ꯁꯩꯔꯦꯡ ꯁꯩꯔꯦꯡ ꯃꯥ ꯐꯖꯕꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯛꯈꯤꯅꯤ ꯄꯟꯊꯧ ꯏꯄꯥꯅ ꯉꯥꯛꯄꯤꯌꯨ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯨꯞꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯟꯊꯧ ꯈꯣꯡꯒꯨꯜ ꯂꯤꯖꯕ ꯄꯟꯊꯧ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄ ꯌꯥꯡꯗꯧ ꯂꯝꯁꯥꯡ ꯂꯥꯛꯄꯗꯤ ꯏꯈꯣꯡꯁꯤꯁꯨ ꯊꯥꯡꯕ ꯊꯣꯛꯂꯛꯇꯔꯦ ꯆꯠꯅꯤꯡ ꯆꯠꯐꯝ ꯌꯥꯎꯗ꯭ꯔꯦ ꯁꯗꯧ ꯂꯩꯅ ꯊꯨꯡꯂꯛꯂꯦ ꯁꯥꯃꯨ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯂꯦ ꯁꯤꯡꯖꯨꯝ ꯂꯥꯏꯖꯔꯨꯕ ꯏꯔꯤꯛ ꯈꯣꯡꯗ ꯀꯨꯝꯂꯒꯦ ꯂꯥꯏꯖꯤ ꯈꯨꯖꯣꯛ ꯑꯊꯟꯕ ꯏꯕꯨꯛ ꯊꯟꯅ ꯊꯛꯆꯔꯒꯦ ꯏꯀꯣꯛ ꯊꯛꯇ ꯍꯥꯞꯆꯔꯒꯦ ꯁꯥꯃꯨ ꯍꯛꯆꯥꯡ ꯇꯦꯛꯈꯠꯂꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯦ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯍꯧꯔꯤꯕ ꯇꯂꯥ ꯄꯥꯃꯦꯟ ꯀꯌꯥꯅ ꯈꯣꯏꯔꯨꯝ ꯃꯃꯣꯟ ꯅꯣꯛꯆꯕ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯀꯌꯥꯅ ꯍꯔꯥꯎꯅ ꯂꯩꯁꯥ ꯇꯝꯖꯔꯤ ꯂꯤꯔꯤꯒꯨꯝꯕ ꯃꯥꯂꯪꯕꯅ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯌꯦꯟꯖꯔꯤ ꯆꯦꯛꯂꯥ ꯁꯪꯒꯨ ꯁꯪꯒꯨꯅ ꯌꯦꯠꯀꯥꯏꯔꯣꯟꯕꯨ ꯁꯛꯆꯔꯤ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯅꯈꯣꯏꯅꯗꯤ ꯎꯔꯝꯒꯅꯤꯀꯣ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯏꯄꯥꯕꯨ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯅꯈꯣꯏꯅ ꯄꯟꯊꯧ ꯏꯄꯥꯒꯤ ꯂꯩꯐꯝ ꯄꯟꯊꯧ ꯏꯄꯥꯕꯨ ꯎꯕ ꯐꯪꯍꯟꯕꯤꯌꯨ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯅꯈꯣꯏꯅ ꯏꯄꯥ ꯀꯧꯕ ꯐꯪꯖꯗꯦ ꯏꯄꯥ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯃꯣꯡꯅ ꯀꯅꯥꯗꯕꯨ ꯏꯄꯥ ꯀꯧꯒꯅꯤ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯊꯨꯡꯁꯤꯗ ꯄꯂꯦꯝ ꯏꯃꯥ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯄꯟꯊꯧ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ ꯄꯟꯊꯧ ꯄꯣꯛꯄ ꯑꯄꯣꯛꯄ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯒꯦ ꯆꯤꯡꯃꯨ ꯃꯥꯅ ꯄꯨꯕꯤꯕ ꯑꯣꯏꯖꯒꯦ ꯏꯄꯥ ꯃꯁꯛ ꯈꯪꯍꯟꯕꯤꯌꯨ ꯅꯪꯃꯣꯝ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯀꯣꯏꯔꯩ ꯀꯩꯗ ꯂꯩꯕꯒꯦ ꯄꯟꯊꯧ ꯀꯧꯖꯔꯤꯌꯦ ꯅꯆꯥꯅ ꯄꯟꯊꯧ ꯄꯣꯛꯄ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯩ ꯏꯁꯩ ꯈꯨꯗꯣꯜ ꯇꯧꯖꯔꯝꯒꯦ ꯑꯩ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯁꯩꯊꯥꯖꯕꯅꯤ ꯑꯩꯅ ꯄꯥꯝꯅ ꯍꯦꯛ ꯍꯦꯛ ꯁꯛꯑꯦ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩ ꯁꯛꯑꯝꯒꯦ